ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯔꯥꯖꯁꯊꯥꯟꯗꯒꯤ ꯁꯦꯛꯁꯄꯤꯌꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯕꯤꯌꯨ ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯣꯏ ꯑꯣꯖꯥ ꯄꯥꯎꯁꯤꯗꯤ ꯑꯗꯨꯝ ꯃꯔꯤꯗꯤ ꯂꯩꯅꯗꯧꯔꯦ ꯑꯗꯨꯕꯨ ꯑꯩ ꯄꯨꯈꯠꯆꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯅꯍꯥꯟ ꯊꯣꯛꯈꯤꯕꯒꯤꯗ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗꯒꯤ ꯑꯗꯨꯝ ꯂꯥꯎꯔꯒ ꯂꯥꯛꯏꯀꯣ ꯆꯤꯡꯗꯅ ꯂꯣ ꯑꯃ ꯇꯝꯄꯥꯛꯇꯅ ꯂꯣ ꯑꯃ ꯆꯤꯡꯗ ꯂꯣ ꯂꯩꯇꯦ ꯃꯤꯟꯁ ꯆꯤꯡꯗ ꯍꯥꯏꯕꯗꯤ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯖꯒꯥꯗ ꯂꯣꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯁꯤꯗꯩꯗ ꯂꯣ ꯈꯔ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ SP ꯃꯥꯕꯨꯁꯨ ꯈꯨꯗꯛꯇ ITLF ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯤꯁꯤꯅ ꯋꯥꯔꯅꯤꯡ ꯇꯧꯗꯅ ꯈꯨꯗꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯅꯕꯅ ꯃꯇꯝ ꯊꯥꯔꯒ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯈꯨꯠꯇ ꯂꯣ ꯄꯥꯏꯁꯟꯕꯒꯤ ꯇꯥꯏꯞꯇ ꯃꯑꯣꯡ ꯑꯃꯈꯛ ITLFꯅ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯄꯣꯔꯠ ꯇꯧꯁꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯖꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ DC ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯄ꯭ꯔꯦ ꯑꯗꯩꯗ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯛꯇꯨꯐꯥꯎꯗ ꯀꯩꯅꯣ ꯇꯧꯔꯒ ꯃꯈꯥꯗ ꯇꯥꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇꯨ ꯎꯔꯦꯕ ꯍꯣꯏ ꯆꯤꯡꯊꯕꯒꯤ ꯃꯣꯏ ꯌꯥꯎꯔꯤ ꯆꯤꯡꯊꯔ ꯃꯇꯨꯡꯗ ꯃꯈꯥꯗ ꯃꯩ ꯆꯥꯔ ꯇꯥꯕꯒꯤꯗꯣ ꯎꯔꯦꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯣꯏꯕ ꯃꯁꯤꯗꯩꯗ ITLFꯅꯒ ꯇꯧꯔꯤꯕ ꯋꯥꯉꯥꯡꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅ ꯂꯥꯎꯊꯣꯛꯄ ꯌꯥꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯏꯆꯥꯅꯨꯄꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅꯁꯨ ꯍꯥꯏꯔꯛꯏꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯔꯤ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯂꯩꯗꯧꯔꯤꯕ꯭ꯔꯥ ꯆꯤꯡꯗꯅ ꯂꯣ ꯂꯩꯇꯕ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯖꯒꯥꯁꯤꯗꯩꯗ ꯑꯗꯨꯃꯛꯅꯁꯨ ꯉꯁꯤꯐꯥꯎꯗꯁꯨ ꯂꯥꯟꯁꯦ ꯃꯈꯥ ꯆꯠꯊꯔꯤꯕꯅꯦꯅ ꯑꯩꯒꯤꯗꯤ ꯂꯧꯖꯕ ꯁꯤꯒꯤ ꯃꯇꯥꯡꯗ ITLFꯅ ꯊꯝꯃꯛꯏꯕ FPꯗ ꯊꯝꯃꯛꯏꯕ ꯋꯥꯔꯅꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯋꯥꯐꯝ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯔ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯃꯤꯁꯤ ꯍꯦꯛ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯁꯁꯄꯦꯟ ꯇꯧꯕꯁꯤꯗ ꯍꯦꯛ ꯇꯧꯔꯛꯏ ꯃꯃꯥꯡꯗꯁꯨ ꯑꯅꯟ ꯃꯤꯍꯠꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯕꯁꯤ ꯃꯁꯤꯗ ꯑꯗꯨꯝ ꯏꯔꯥꯡ ꯍꯧꯋꯤ ꯑꯗꯨꯒ ZEO ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯗꯨꯝ ꯏꯔꯥꯡ ꯍꯧꯋꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯍꯟꯗꯛꯇꯁꯨ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅꯤ ꯑꯣꯖꯥ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯄꯪꯌꯥꯗ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯇ ꯁꯨꯝ ꯂꯥꯛꯁꯟꯕꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯐꯥꯎꯕꯗ ꯂꯩꯃꯥꯏꯗ ꯆꯤꯡꯊꯔꯒ ꯊꯥꯗꯔꯒ ꯊꯝꯕꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯒ ꯐꯣꯇꯣꯅꯆꯤꯡꯕ ꯑꯗꯨꯝ ꯎꯔꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯤ ꯑꯣꯖꯥ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯁꯔꯀꯥꯔꯅ ꯇꯧꯔꯛꯄ ꯀꯩꯅꯣ ꯑꯃꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯊꯣꯛꯇꯦ ꯑꯗꯨꯒ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯗꯥꯏꯇꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯋꯥꯡꯈꯠꯂꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯗꯥꯏꯇ ꯑꯗꯨꯝ ꯄꯨꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯔꯥꯏ ꯐꯥꯎꯕ ꯄꯨꯔꯥ ꯆꯨꯝꯃꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯦꯜꯂꯤ ꯆꯠꯂꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯨꯝꯐꯝ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯏꯕ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯊꯣꯛꯏꯕꯁꯤꯡ ꯍꯤꯡꯁꯥꯁꯤꯡꯁꯤꯒꯤ ꯗꯥꯏꯇꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤꯗꯒꯤ ꯈꯔ ꯄꯨꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ सिगुम्बा हिंसा से थोहनदनबा अखोई डायरेक्ट DC SP सिंगदा अखोई कनो यंदम चंगे खले अदुगा अखोई एनी प्रोटेस्ट होबा याई केसु काइदे डेमोक्रेसी नि यानिंगदबदु यानिंगदबा हाई अखोई जो सिदा रेडियोगी खुतांगदा यानिंगदबदु हाईदि अदु थोक्तना मिगी मयुमदा मै थादना अरानबदा याइदे मिगी कनो तौबदि अखोई तौबदुदि अखोई तौदे अदुवाइना तौबदि चुमदे खाली अदु मसे तौब यादे हैबसे मसे सरकार दगी अखोइना पनिशमेंट एंड कनो अखोइगी क्राइम एंड पनिशमेंट हैदना हैदि अखोइगी क्राइम अमा तौदारगदि मा की क्राइम क्रिमिनल गु मथक पीगदो पनिशमेंट जे मसे क्राइम दो अमुक तौहननिंदनबा पीबा हैबा अदुगी थ्योरी दो मदु पानबा चंगी एनी क्राइम तौरिबा कनो होयो थिगतना भारत की फ्लैग नेट की होइरो नथोइगी मै थाबगी होइरो अखोई एटलीस्ट अखोइगी वीडियो फुटेज खंगे अमा खंगे व्हाटएवर अफंबा कइनो अमदगी मदु लखत्प म चंगी लखल मतुंगदा अप्रोप्रिएट ओइबा सिगुम्बा तौतारगदी नंग सिगुम्बा कनो फंगिको हाइ पोटमा चंगी अदुम्बा तौदरगदी मखा ताना अदुम प्रजा मियाम से अदुम तौनिंगनी थागतचरी ओजा